ꯍꯥꯏ ꯃꯌꯥꯝ ꯃꯌꯥꯝꯁꯤꯗꯤ ꯉꯥ ꯊꯣꯡꯕꯅꯦ ꯑꯗꯣ ꯉꯥꯁꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤ ꯉꯁꯤ ꯆꯥꯖꯔꯕꯅꯦ ꯑꯗꯨꯒ ꯁꯤꯅ ꯌꯣꯡꯆꯥꯛꯀ ꯑꯂꯨ ꯏꯔꯣꯝꯕꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯅꯕ ꯇꯧꯔꯁꯤꯀꯣ ꯄꯨꯡꯁꯨ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯍꯧꯔꯒꯦ ꯌꯣꯡꯆꯥꯛ ꯑꯂꯨ ꯏꯔꯣꯝꯕꯁꯦ ꯌꯣꯡꯆꯥꯛ ꯉꯥꯛꯇꯅꯤ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤ ꯐꯖꯔꯦ ꯁꯤ ꯑꯍꯥꯟꯕ ꯍꯦꯛꯇ ꯇꯣꯠꯂꯒ ꯁꯤꯗꯕꯨ ꯍꯥꯎꯇ꯭ꯔꯗꯤ ꯂꯣꯏꯔꯦ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯁꯦ ꯕꯥ ꯉꯥꯄ꯭ꯔꯣꯝ ꯐꯔꯦ ꯕꯥ ꯍꯥꯎꯔꯦ ꯐꯖꯅ ꯐꯖꯅꯤ ꯃꯇꯣꯡ ꯄꯤꯁꯀꯗꯤ 이러면서 빨리 하래. 막공해. 서문은 레이건 지가 이래요. 머리우죠. 배.
ꯉꯥꯒꯤꯗꯤ ꯆꯥꯛꯁꯤꯒ ꯏꯔꯣꯟꯕꯁꯤꯒ 머루지. 하오래. Baby boss. 하오래 gì đấy thế đấy. Nói chung em thì mình tăng sẽ lo sân giờ game mà thay video đông thì là chỉ có mèo đó like subscribe comment tốt sớm biết bye bye.